Mayam amuk Amazing Bible Prophecy Ministry in Manipurina taram oksari koina ngarang part 1 da Thoujalgi mapana Araankhumgi karamna phangani habadagi part 1 nainakre aduna ngasina part 2 masi akoina nainagani ngarang part 1 da akoina aroiba conclusion haigre shogi longa pana akoi mi kanam tabu kanbiroi hai aduga mo Romans 2 gi 12 omchung 13 gi matuina lo nga pa mi khatang bu ishona koina justify to begini have the Araankhumgi piba pa copy ba do phangani hai maduti hari ba ani je karam no oi thokadage have se animak have se loina chumme adubu masi karam no oi thokadage have the maram da koina ngasi nainam nasi aduna ham da khoi songa da hana sangje hena pap ta ngai gi dama sagada lai bai pai sho koina ojiki asuke matik delicate oi subject True Gospel of Salvation by Grace have a sing maram da koina part mathang manau naina jagadori pai sho masida koina part 2 ase koina naina gadori masida na ki thawai aseng mudo changbi dani pa ai ngang ne bu khude mo ipa na ki thawai aseng mudo na yabi ba na ki bible na yabi ba to ki matung na ai gi sil lai da sokpi dana pai sho na na chingbiu ai ngang noi da bo hai ngangan biganu aduga ai gi na ki aning mudo khatung phung do phung manbiu taga da bin phung khuting mudo su na hana bor pina bidana masi gi asum base pasana lokshan bidana pa na ki circle bak ta sangba nupa nu pik mom have do hand view Prabhu Jesu Christ gi hinda khurum jari amen dige koi ngarang edu gi pakhum how could it be masi karam no oi thokani habji gi maram da khoi na mu yengse masi gi pakhum je khara di sangane khona part 2 part ngasi 2 3 4 5 6 khoi na part yam da part 6 7 8 7 ti la pe khoi na bible to bible ngaten bible test ngaten bible support obu ngatani sinausin yaragadi aina hari bising sen khoi na not to view aduga aina have se bible gi matung na have have this no khoi ni yeng thopiu aduga sum se thidom minaraga sum se khanglaga khoi na ishona yab adugi matung na khoi chamina se matu de khoi na hujik hobagi text hoina Romans 7 gi Roman 3 ki tram ngadene kun nga do khoi na mu yengse masi ai pajara ke tamna aduna aina atra hanbada khoi na soiba habdi Manipuri da phajana hanba ngamda bo khota ba bap ta da ke yaro su mayam ngak piu adu khoi na dum na khoi na suna sa gi bible da dum pamina go yai aduna taramadi te ge ina parakhe taramadi de ge pa bo jake for we know that the law is spiritual but I am carnal soul under sea maram de khoi ni kangai khoi gi ishor gi wain na thang hai bisidi thawai go ba spiritual ba khoi thawai da lamchat sajata khoi na thawang gi haraga di masi shogi lo se masina piba ngame aduni spiritual way by se thawai go ebne mase but dubu ekhoi di hingsa go ba carnal khoi da sai go ba isa go hakchang go ba mini soul under sin pa ta yon thokraba haidi pa to tun adum nei ba ekhoi mini habsine pon haise bas tramada for that which I do I alone know aina pambado aina yadabado aina tawi for what I would that do I not duga aina ningbado aina tongningbado aina tawbangamde but what I hate that I do aina tukutchabado aina tawi verse amuk 16 da if then I do that which I would not I consent unto the law that it is good adu aina tongningdabado aina taw leragati aina yajai madudi ishogi loise phai habni shogi lo na haiba aphaba singdo ai tongningi adu bu tawba ngamde habni man hairipse verse 33 now then it is no more that I do it but sin that dwelleth in me adudi aina hoji mana hairipse pona haipse kaino aina aphaba tongni tawba ngamde aina phataba thadongni adu bu thadok ngamde masi karina no haiba matamda ai ngonda lairiba pap aduna ni hai aduna haiba pap se karino haiba ne haibdo akhoi na mu yemnse engon da tasena akhoi mi da akhoi gi misna nungda leiba pa ba basi karino haib je akhoi na mun yemnse verse 18 da mu pa ge for I know that in me that is in my flesh ai gi haksang da akhoi mi bi gi akhoi haksang haib je da sadong haib je da kaino haide dole no good thing aphaba karishu laite for to will is present with me aina
ꯇꯧꯅꯤꯡꯕ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯂꯩ ꯑꯗꯨꯕꯨ but how to perform that which is good I find out matau karamna aphaba tawgani habdo adudi aina ngamde haina polna sumna hai verse 19 for the good that I would I do not maramdi aina tawningba aphabado ai tawdre but the evil which I would not that I do aina pamdaba pap habdo phattaba habdo aina tawre now if I do that I would not aina tawningdabdo aina tawragadi it is no more I that do it masi aina tawgunate but sin that dwelleth in me aingonda leiba pap tuna tawgani hai aduga verse 25 I find then a law that when I would do good evil is present with me aduga aingonda law ama phange madudi kaino aina aphabado tawni adugo aingonda phattabado adum tawre masi karino haibjiki maramda aina samna haiki aikoi miyobaje pap tawbo matamda if adamna pap tawbudi khoi pithibida lakrami pungkhude pap tawbo matamda aikoi miyobigi hakchang haibje masi sinful nature khoina manipurda kamai haigidamno khangde sinful nature haidi aikoi gi hakchang asida pap tawningai gidama khoida adum insanduna leiba khoige fallen nature haitare masi aikhoida thangdare eba adamna pap tawbudi maina adamdadi haidiba nature je mongondadi leite masi ki nature je kaino haiba matamda aikhoina masi sum haiba matamda koina sinful nature masi koina khangedi sinful nature haibjida moroina sida koi miyobi mind haibjida yawje koina frontal lobe sida higher power haibam lay sida back lobe sida koina sigi back lobe sida koina lower power haibam lay lower power da yawje appetite patient desire haibdi masi kaino kan isam sam nairabda koi gi hakchangi mitki koi gi hakchangi apambi matungna dum tawribje koi gi hakchangi ningba pamba ishogi apamba ki matungna nata hakchangi ningba matungna tawribje masibuneba the higher powers in the conscience haibama reason haibama will yawe conscience in the koina ishogi thawai na ngbirakani aphaba asumba do khangangani reason haijina aphapata do patana khantagana masi tawbujina chumbra lanbra haibdo masi patana khantangani reason jina aduna ne aija one item daga come let us reason together haiji la o koi khantagna ji kana harise koi reasoning power do lebegi ne khantabo ngambegi shakti adugo will haibjina koina apam do tawbigi shakti juneba masi yamaru will haibje aduna ina mi hat ke jai mi halo shu masi aina tumina lai sai tumina lero sai masi gi will sneba masi ga higher powers na control leba mi ado kaidong na pa to adu bo khoida pol na sida hairi ji kaino khoi gi lower powers na control lai haibne sinful nature haiba lower powers na control lai re control lai bine aina apha tong na to tawbo ngamdre haibsineba aingonda apha je khangi shogi lo na takpi duna asumba apha je karina haibde khangi adubu kaido kham tan aigi sinful nature je masina marong duna phatta je adum tawre haibsineba masi gi maram du sinful nature gi maram du khoina makha tar pada mu phasana aina mu picture khoina sengbagi project ai mai je phangdabana maram duna projector sinaga ngambugi khudong chabse leite sinapsing aduna sumna tangi folda khoina record tawruga mayam da sumdo khangbugi yengmani adugi tanja lakini adu phawdina khoina ngai biu hojim khata nam yengse maduni pon haje khoigi nungda leiba pa habje keno lower nature na haiba dum induna leibje sinful nature haiba pa tawhon ningai gi dam khoi je dum insan duna leibje masi gi hakchang gi neba masi na maram oiduna ne ba khoina pa to bije masi haibje adu haiba sinful nature na control to budo khoina lower power na control to budo adu neba verse 21 the high pa 22 da for I delight in the law of God after the inward man the manungoeba khoina anoba mi haitare nauna popa mi amagi matungna de aje ishogi wain da thangje pa mi haibni pon haibje but adu I see another law in my members habi ai gi haksang gi kya sinda atopa law oma leire ai nga sai je riba lower nature haibje lower nature jina appetite patient desire na khoje pap to ngai gi dama adum haidun leire masini pon haibje warring against the law of my mind agi mind ne agi higher power de ishogi aningba apamba aphaba tawniya gi anum haibdo adugi mayakta andum plan tawduna leire habne and bringing me into captivity to the law of sin which is in my members aduna law of sin which is in my member haje law of sin naidi karano agi member da leba habdi engna lower nature da leba lower nature duna haibigi matungna adum to haningba khoigi mitki hakchangi apamagi matungna adum to holibje masigi makhada aigi higher power do aigi khoina conscience reason will power the frontal lobe ta lebje
masibu andum makha ponduna thame maduna maram moiduna adum pap tawre habni sida polna 24 da amu hai yingsi oh wretched man that I am I just ki matik phatki draba kwari wretched I kwari phattaba wicked habdu dagi jo hena phatraba kwari phatraba mido ai ni ko habje kaigino mana kwari phattaba mina haje shokya tumdo phange khange khanga ma tawbu ngamdreba maduni madugi da muktane mana habse kana guma mina Roman chapter 7 da hari je keno no po oba mi amagi maram da nay haibni na masi hai ko masi no po ko mi gi maram da na te masi Paul gi explain karamba ko ko dum ke jo explain karamba matam da Prabhu Jisu Christa bu kan bi mapuni loksandring da no po tring da aina phatta bajidi khangaba thadong bagi adugi experience to maduni convicted man gi experience ni converted man gi nathe masi gi chapter je aduna jengsi mana question hange who shall deliver me from the body of this death adugumba asi pap tokuna adum sialiba pap ta adum sialiba aigi haksang se masidagi kanana kanbi gadage haina polna hangi madugi answer 25 ta pang yang say I thank God through Jesus Christ our Lord I koigi mapu Prabhu Jisu Christ gi mapana I ishor ko thagali hai dana nausa ngasai gi question how could it be kamaina longak na khoi hingba lo na khoi kanbi bangamde adu lo ngak tane khoi hingbu yaro he matu de karam oi thokani habdo madu answer do sidale it is only through Jesus Christ Jisu Christ gi mapan khakta phangane ne Paul de ju sida ko Paul de ju kai hagam da Paul masa muksu Prabhu Jisu Christ gi mapana haide ba mana ngasai thadongba hengo thadopong ngamdabdo punamuk to mana thadopong ngamgeba madu kamaina khoina karam mo na sangjalaga masigi thabokche khoina mai pakani habdo adu gi makhagi sarmonda khoina mathang amu khone yengsi isnausa masi khuding makse khoina kanagi mapana ngamgni haba matamda Prabhu Jisu Christ gi mapana khoina ngamgni habaje khoina yengsi masini asengba Thoujalgi Araankhumgi aphaba wapao habaje masini masida mi kya maramna misunderstand tawduna ne madu khoi yengminase bagagi matuna masi karam oigini habaje khoina makhata na mu yengminase aduna ne Acts 4:12 ta asumna Bible na hai kare ai pajarake aina pari khudimak King James version degi pajarakpane neither is there salvation in any other for there is none other name under heaven given among men whereby we must be saved aduna kana kumba amatada Araankhumba mase leite sargagi makhada Prabhu Jisu Christ gi ming natana aikhoibu kanbigadaba aikhoibu Araankhumba pigadaba mi kana su leite aduna John 5:13 dai search the scripture have Bible the tiu pau naino maramdi madu nainara kadana khoina Araankhumba madu phangani maramdi Bible have jina kana gi maramda haige Prabhu Jisu Christ gi maramda hai aduna Bible paragati Prabhu Jisu Christ gi maramda khangani aduna ekoibu line panda line ai sukim bating mina khurumne adubu haire basing china ekoi miyo begi dama pau ki dama sibiba kana su yaude Prabhu Jisu Christ natana Prabhu Jisu Christ khaktana ekoibu kanbiba ngamgani haibisini akoina mamangi topic part 1 da nina kibdo madu loina phajana khangadamni akoina kaidoi pap tobna maram moidana adamna pap tobu maram moidana kari kari consequence lai pholai Prabhu Jisu Christ na kosa sibiba aduna kari lai habdo adugi maram da akoina khangrabni adu ai amu hanjalawin matam yam leite YouTube ti sum matam yam na nambadi yamne adu thagatma matam da yam sange GB wangagadi aduna ai yaringai di pungai da paina sermon de samjabni mo makhata ne yamnase adudi Prabhu Jisu na khoi bu kanbini ngai gida makari tokige haibje khoina mu jengse Prabhu Jisu Christ na Romans 8 ki 3 gi matungina Prabhu Jisu na kamai lakhen matamda Romans 8 ki manamda jo ina no ma padana masigi series da tangkak amada adum yawrokhini masigi manamda jo adu ngasigi wena thik haige for what the law could not do that in that it was weak through the flesh law na kanbiba ngamdabado law na tawbu ngamdabado khoi hakchang na sinful nature na lower power na haibigi matuna khoi sholaba ado God sending his son in the likeness of sinful flesh ishona maki masano pa Jesu Christ je asigumba khoi sinful nature oiba asigumba khoina asigumba hakchang mada thabiraki haisida amba thabiraki for sin pap kidama condemn sin in the flesh hakchang da pap se khoina kano thoi sinausa khoi mi pung khudima sinful nature je khoina legin leita ba je thawai sangna poroba mi sing diko masigi mokhoi gi nature da kaidoge matamda ai khoina kaidoge matamda sinful nature lai adubu
ꯃꯈꯣꯏꯗꯤ higher power na control taweba ngasai lower power khoi bu pap to holi basing do higher power na control tawrubina pap to deba adugi damuk prabhu jisu krishna tang pa na khoi mi bi sinful nature je leiba taraju have sinful nature leiba jin maram badina khoi athem dam lakani athem badi khoina chai da budo saw haigini ngai da budo ngam haigini tawai da budo tawai haigini nupi anga da miyang kan chan budo chang kani khoina hairiba mayam je khoi sinful nature jin nganga kaneba adu hairib do kaina ba higher power na tum control taw le gati anga ga su ekona adum control taw gati pa taw reba aduna thawai aseng ba yaru ga pok pami singye masidi mokhoi pungning du di kaino khana mokhoi higher power na control taw he madu spiritual manner khane adu noma khoina makha tar ku da madu ne ke prabhu jisu krishna ju asumaina ma pok ne adu ga galatians 4 gi 4 da sum hai matam charpa matam da but when the fullness of time was come hai matang charpa matam da ishona mahaki amata ngairaba masanupa jisu krishna jo tharaki nupi amadegi oji hamni masina habsi kaino khanda kana misna prabhu jisu krishna la jo fallen nature da lai su pap su to roidaba su to hannabagi ko hakchang leitaba amada lai masi aran lai khoina khange adang matuina pap to pungkading na sinful nature ja lai haidi khoina pap to ngai gidama du insin ba lai aduna adumai ne semane ma lai ramdrdi prabhu jisu krishna sudem themo mai setan theme je kaino haidi aduna lekha taraba sinful nature leiba hakchang amadagi akhona sinful nature leitaba hakchang ama pokpa habse kaidum de oiroi sinausa adu sinful nature leiba je pam nate adu sinful nature leiba je da akhona lower power na control tawrga di pa num tawre akhoi hojik je khoina adum pa tawri je kaino lower power na control tawri ne adu higher power na pok sinful nature leiraga ju higher power na control tawro pok mi chinti pa tawre madu prabhu jisu krishna wanda leibne aduna first Timothy 3:16 da jo ai ko quite ngakpadi hen ko without controversy great was the mystery of godliness God was manifest in the flesh habje ishor masam che akoi gi sadong da akoi gi sinful nature da poki habje masi angakpane ba masi kana matana masi explain to bung moi bible da explain to de khon je explain to bung moi prabhu jisu ki cham da sama new ebini adu ka cham da sama ma ishor ne masi khoina kana na su khoin kham ngamroi adu ka Philippians 2 gi 6 to 8 muk pase Philippians 2 gi 6 to 8 ta 6 to 8 ta aymu para ki samna yengse 6 to 8 5 ta have ni let this man be in you which was also in Christ Jesus prabhu jisu christ ngonda leiba pung ado leiu hem monda karam pung lei kwai tonba ado pap to de ki pung ado le who being in the form of God thought it not robbery to be equal with God ma ishomu oresu ma ishoga man hena mana kai dum ma khanjade time pa na lapum batanda but make himself of no reputation and took upon him the form of a servant and was met in the likeness of man aduna mana mungchat mana tang pa la kum tan mungchat kari shulok de ma minai amagi saktam doro lai akhoi mi ga chap mana na semi ame sinful nature da chap mana na semi ame prabhu jisu la pje mana pokoi khoina krai da poi have de khoina sabum da poi karam bai mun kwadi lai ba no mi su ga chaba sadaba aduga sudraga di chadaba adugum imung am da pok kwadi tolaba henko minai amadi handa tolaba imung amada pokuni verse 8 being found in person as a man he humbled himself become obedient unto death even the death of the cross aduna maje mi amagumna semlaga ju ma masana masa suki mati nole mana haibe in baje cross pawo mana cross siba pawo ko ma shona haibe ile ma gi punsi da pa sum to de hai sinausa aduna Hebrew 4 gi 15 da ju sum nai kai hagi matam dai si anum chin hairage ai khoi gi awa anabu khangbi roidaba khangbi ba ngam loidaba ai khoi gi purohit lei ama lei ha ni haidi khoi gi awa na khudang pu khangbi ba ngam ba puroira ama lei ma zo ai khoi gu na hidang khuding da thanki he was tempted like as we are yet without sin khoi gum na thanki ma pa to de prabhu jisu krishna de adunia khoi sinful nature lai bigi damok tane mahak them baje krai da themi nomini funi chara hele helaba matung the wilderness ma pure pugon dam da satan ma bu them baje nung tan ol da chau hai nang ishor ma chau hai de sei chong do bible da iduna lai re sagaduna la pang khat pigni hai ada pithibi gi phataba mayam je uhale wala kan da nang ai bu khurmu ma si pigni hai ma them ne hirang kuding da mana manger da gi na mana cross power da ko mana sali bu khungthang kuding da satan ma pu pa tum nyai gi da mana thiem ne ma thiem ji kaino sinful nature lai bai ni aduna adugumba sinful agenda sargadut amata da sinful nature lai de makoi da kana su thiem de
adu Prabhu Jisu Krishna ngonda Satan themje keno magi sinful nature ga lebini aduna ma soidana Satan na sahi lising mari muki matam da man experience leiraga mi singe pa oi ta hale ta handa ba mi kras leite aduna Prabhu Jisu Krishna ju ta mi ne hana magi saga du myam ga plan tawro leibine ba adu mai phelwe marandi ma matang buding da ma ishor gi aning da adun kathok tuna sum lei masini akoina sida hairabji ko aduna 5 2 Corinthians 5:21 da aduni mana ekhoi gi dama khoi gi sinfulness lore leiraga sumana kayam haibe ile have do khani yengse for he had made him to be sin for us ekhoi gi dama ishor ma che pap ohen ki who knew no sin mana pap have do tawde that kai gi dama Prabhu Jisu Krishna pap to do that we might be made the righteousness of God in him Prabhu Jisu Krishna da ekhoi na ishor gi dharma semba do oirang ngai gi dama mahana pap to da bani have se sida sunai aduga mu first Peter da koi muksase first Peter gi 2:21 daina 24 2:21 daina 24 da mu ai page for even hereunto were ye called because Christ also suffered for us aduna Jesu Krishna ikoi gi dama awa anang kya khangbi ki haiba sida ikoi awa nang khangdabni haiba sida ikoi bu kobi bani haire Bible na for us leaving us an example ekhoi gidama aphaba khudam ama thambirame khoina matung innaba ko that we should follow in his step mai gi khongthang kingdo mana chalamba mana tawrom oguna mana kamaina pa yauden na tangpan pichit hingami haibdo adugumba lambi do sanngai gidama mai gi matung ila permission sanngai gidama pa to do punsi ma hingai gidama mana ekhoi da thamame hamni adam na pa to dun adam gi matung induna khoi kuduma pa to re adu demu Prabhu Jisu na ekhoi da aphaba example pire pa kamaina pa to dun hingani habdo adu mai gi mana kamaina pa to de ge habi khongtang do ekhoi ju salagadi khoi ju pa to tingai gi demu mana ekhoi pire hamni who did not sin ma pa to de hai verse 22 da neither was gall found in his mouth magi machinda pa bhai bise phangdi hai maral hai bise amta singbe hai kone James jamni chinna pa to de mi to mapum ha ba mi hai aduna Prabhu Jisu Krishna magi machinda pa to de adin mane who when he was reviled not again when he suffered he treated not but committed himself to him that just righteously mongoda mina thina sairaga su mana kai dongda ngonda ko phattaba hanal khumde mina mongoda sai tharaga su mana ko mi bu treatan tawde mana damkha to ba habdu leite cross thaba khoina kangidani ma gi damak ma bu hatpa missing gi damak प्रार्थना तो भी भाई शोर असुकी मतिंगा को एबा प्रभु जीशु ख्रिस्ट ने adune 1 John 1:20 that behold the lamb of God which taketh away the sin of the world ai khoi gi pithibi gi pa pu gi ba ishor gi yaw masa do yengu haibni khona old testament gi matamda yaw sa katna bali tawriba aduna lamb adugi sa aduna represent tawje प्रभु जीशु ख्रिस्ट ने ai khoi gi pa khodim to mana loina pubi khrabni aduga John 3:17 jo asumna hai God did not send his son into the world to condemn the world him ishwana maki machana paje pithibi asibu maran siningai tharakpa nate adubu maki mapana arang khobam phangai gi dama tharakpa ne maramdi mana tangpam pithibi je ishwana prabhu jisu na tangpan da lakje maran siningai lakpade e khoi bu condemn tawgiba adam na pap tawuna maram oiduna magi matung induna ekhoina pap tawduna ekhoi khudimak sirasu haina ishogi wayan jatana justice ki dama condemn tawgibdo prabhu jisu na tangpan da laga madugi darkar laibu khudin to pibi tuna hairiba condemnation la so muthani ngai gi dama prabhu jisu krishna lapani aduga Matthew 1:27 da nangna thou shall call him his name Jesus haimni prabhu jisu krishna meri da haimni nangna mahaki maming Jesus kaugani because he will save his people from his sin from their sin aikoina tawa pap adu degi mahna aikoi bu kan bigani from haibigi maning di out of sin haimni khoi je pap ishona ikoi bu kan bi gadab je papi oina kan bi adum pa furan bo oina adum yu thakba mi oina adum mitula na ba mi ama oina ikoi je adumaina adum leiraga khoi bu kan bi gadab natte shona khoi kan bi gadab je furam ba mi orga ju furam ba to khollaga aduga ikoi je kan bi gadab ni haibuduni masida khoina yauri je aduga Romans 5:18 paragun si mamang pa khre masina haibde keno ni amana aranba tawba aduna khoi mipung khudimak je asiba condemnation khoina adam na pap tawduna khoi khudim roi condemn taw grabni aduga muai mi amana haiba inbagi mapana khoi khudim dharma senbo ohin gani habni
masina Prabhu Jisuna pa biaudana dharma chembadi pa biaudana mana tang pan hingame aduna mana pa biaudana hingba asigi mapana aikhoishu dharma chemba mai matung induna aikhoije dharma chemba mi oigedoribani masini masida haibse aduna aikhoina mu yengse koina amu yengse what was accomplished aduna aikhoigi amata ngaireba solution di koina lo yaudana aikoi hingba ngamoy aduga lo ngaktragasu khoi kanba ngamoy haibse masigi amata ngaireba solution di kaino Prabhu Jisu Christ ne habse masine Prabhu Jisu na ekhoi gidam kari kari tobige habse ekhoi na number 1 ekhoi shi amu yengminase masi amaru e number 1 mana khoi gidam ahanba aphaba punsema pirame aduga matungda number 1 da ko mana he took the penalties of all our sins habne ekhoi na number 1 Prabhu Jisu Christ na sibasina ekhoi da kari tobige matamda adam gi matamda gina hauji charon suron phawa sargada sakadaba khoina tang pan da laiba pa khuding ma tawkiba pa ki dani khuding ma to soki masing thingam darba pa ki dam soki matik yam garba pa ki dani khuding ma to Prabhu Jisu Krishna pubikhe mase number 1 mana cross ta pubiki aduna Isaiah 53 da na khoina patana pa di khangani Isaiah 53 da 5 ta ko but he was wounded for our transgression havni aikoi gi pa ki dama makche asokpa nambi kibni adu magi sai puna ikhu phanbi haina sida sumne e aduga first Peter gi 3 gi aita akhoi amu yengsem sidai pajarake for Christ also had once suffered for sins the just for the unjust dharma chamba Jisu Krishna and dharma chendaba ikhoi gi dama amutang awa nang biki that he might bring us to God kari gi damak tanu haidi aikhoi je ishod amuk purakba papi oiba saitan gi masa oiba khoje ishor gi masa oi ningai gi dama khoje purang ningai dama being put to death in the flesh but quickened by the spirit akhoi gi masai gi lower nature gi phatta basing do khoi gi hakchang gi apam basing do hato ga thawai ne khoje hingkan ningai gi dama haibni sida masina haibti karino ichinausa Prabhu Jisuna akhoi gi dama suki mati awaba nangki khoi gi pap ki dandi pubi ba suki mati awaba nangki khoi ni yengse gas money da sappa matam da khoi na khang gas money da mana parthana thawi kamai patana thawi Matthew 26 ki 3 da ko oh my father if it be possible let this cup pass from me nevertheless not as I will but as thou will ipa yaragadi aina thakkadur cup ase yaragadi nang la thopiu adubu aigi aningbo oida sunu nangi aningba aduni haina mana parthana thaw mana cup haibdi keno adangi matamda ne khoi gi matamda puri ba pap ki dandi chogi mati yamadi mana pugudarni aduna ishona kwadi gi tuga sabje karino yakanda pap ne hai ba pap tu gi dandi khuding mana pugadamni aduna mana ipa yaragadi masigi awana se mokhoi gi dama ina pap se ina pu dana ko arangkhum kaningai taibung me bu pap bu kaningai gi lambi lagadi ipa yaragadi pibi ba pa no nang na thaktragadi ko nang na dandi to pudragadi kanbi ba leite aduna haibni ma khumlok pathana thawni adugino humagi mote ita aduna ma pathana haijabni kya gi mati akhoi gi dama awa khang gi yabse akhoi khangu adune cross ta jumana haibni oh my god oh my god why hast thou forsaken me nang khari gi dama ibu thado bi no haina mapana ma bu ko pau ki dandi khudima purabani na mapana ma bu nungsirak ta ba yai haibagi dama magi aroib da mapa akhoi gi papsna kaina hala haibagi adugi pathana do cross ta ki ni sinapsa aduna pau ki dandi khudima akhoi na phanga da pau ki dandi khudima Prabhu Jisu Krishna cross sibiba aduda pubi kre masina ahan bane aduga ani subida aduna Jesus paid the requirement or demands of the law gi darka laiba akhoi na sai kre law na kai darka lai law ji ga sengba manaba asi masamak natraga papi adugi punsi pi gidam ne ado Prabhu Jisu Krishna law na darka laiba khudima Prabhu Jisu Krishna gi punsi je law gi standard aduga chap mane ado hairibdo Prabhu Jisu Krishna pukre habzine aduna kamai puke of the Hebrew 9:22 da asumna and almost all things are by the law purged with blood aduna niwongi matungina ina hidam khudimakta pap ase samthopegi thabak tawi hene old testament matamda ceremonial law sing matamda kedawi I yaw halani I do kadab sanctuary man do pusale maduna ekhoi ki pap sing thopegi thabak to taweba adu masini without shedding of blood there is no remission pap I tabi ba yaw danagadi ekhoina pap che khoina kopi ba khoina pap tegi sengdok pi ba habse khoina leite kari gino khoi amu yengse Leviticus 17 gi 11 da asumna
Leviticus 17:11 masi yam maru evni Leviticus 17:11 ai pajarke 17:11 da for the life of the flesh is in the blood aduna akhoi hakchang pun akoina akhoi sa da natraga myeb da yariba akhoi myeb gi hakchang da yariba punsije I da akhoi gi hakchang akhoi myeb gi punsije yawe ham mi natraga sa da gi punsije life have cry da yawa I da yawa I taraga de khushi aduni bible na habse adu gi ninga sa I taraga de khon sibe ya de aduna akhoi thani mudan pa toroga di mi na sam pori do sa toroga I hale hat pa de I ta ba de ki punsi lo ne adugi damoktani sina hamne I yaudragadi akhoi kaidoba akhoi I tadragadi akhoi pa copy de haje Colossians 1 gi 14 da jai in whom we have redemption through his blood even the forgiveness of sin ham Prabhu Jesu akhoi Prabhu Jesu na tabi ba I adugi mapana ma ki I gi mapana akhoi gi pa copy ba akhoi gi arang ko ba mai je masi phangale Colossians Ephesians 1 gi 7 da jai ko samane masina henba according to the riches of his grace and Ishorgi marang kaiba thaujan atugi matung ina Prabhu Jesu Christ gi maman yamla be ina khoi kan bi haina sida suna hai aduga John 1 gi 7 da asumna hai sida mu hai kaya gi matamda aikhoina mangan gi lambi da salaba haidi ishorna mangan gi Prabhu Jesu Christ na mangan da laibugumna aikhoi su mangan gi lambi da satpa taragati aikhoi ishor akhoi amaga fellowship akhoi amaga tona tinaba habado laire adu aitari kadamni aduga the blood of Jesus cleanses us from all sin and Prabhu Jesu Christ gi ina ekoi pu pa khuding dagi samthopi hai maduni sinawsa aduna Prabhu Jesu Christ na aduna lo gi dar ani subuda mana sibi basna koi gi lo gi dar khalai ba khudima I do pibi duna ma sam ki I do pibi duna masi ekoina kan bi gramni Romans 5:10 that justified by his blood aduna ishona ekoi je Prabhu Jesu na I pibi ba ma ki punsi pibi bana maram mudna ekoi je Patagi copy ba aduga akhoi arang ko mai do pibi ramni habjine Romans 5:10 da ko aduga mu akhoi ga pap to bna mom bidana akhoi ga ishor ga akhoi gi yengna ko oiram ne ba adugu Prabhu Jesu na logi dar ka le ba demand khudima akhoi gi pap ki dandi ju mana pure logi dar ka le ba khudimu chu pibi re pibi duna akhoi je ishor ga khoina sana hale ba reconcile have do reconciliation have do masi phangale ana asumna hai masina ani shuba Prabhu Jesu na to bi gi ko aroi ba akhoi amugengse kwadi maru ibamna ahum sub the death of Christ abolished the condemnation of all mankind to death masi ahum je kwai maru Prabhu Jesu Christ na sibiba asna kadaba adam na pa to budna akoina pa to dana mipung khudimak sisno haina ishogi wain ja thangna iduna leirambado manas akoi gi damuk sibire akoi gi damuk dandi pubire koina darka ledo pibi matamda ishona madugi wain do ishogi kota ishogi wain do New but Sisnu Hana condemned to you do, a do topic. Topic, Hojiti Kadova, Equina. Hojiti Isai Sagi died the Werni. Show you any Matuna Salagana, Aquina, Prabhu Jesu Christana Pibicre, Aquina Prabhu Jesu Christagi Matuna Saturday, Isai Shana Madu Dandido, Puncturagani, has in machine snowsa. Aduna, Aquina Mujang say, Aduna Galatians 3 that quay, a mupamina say, Masigi Madame da Quinacatan, Yana Kang Nagidama, Galatians 3 the Ikrapazarke. Yamadi Paragum to go 3:10 that Sunai. For as many as are of the works of the law are under the curse. Aduna Logi Tabak to Wumi Makaido curse Taurehe. Logi Tabak to Wife Dicano, Aquina Quimio Venayatan de Mapumpan in Bangam Banate, Quine in Drabanina Kadoba, curse having condemned to death have ze, Masi Oide have ze, Masida Suna. It is written, curses everyone there continued not in all things which are written in the book of the law to do them. Lona have to give between in the permission to Sapanga. Adum condemn to me. Madu 13 is why Christ has redeemed us from the curse of the law. Has it? I couldn't loan, I could just sit and condemn to do, Maduri Kanana can be reba, Jesu, Prabhu Jesu Christian can be a Manasi, Basina, when I condemn to death, I have do, I do abolish the rabbis in Masina. She they get them Kange, 13 they get Sina, Masina later. Being made a curse for us, a quick the moment is happening. Adumakade Empire again. Aduma Galatians 3 23 to 25 to go. Asiamu Ipazarke Masi Amrue. But before faith came, we are kept under the law, set up unto the faith which should be afterward revealed. Masiga Ataricano Tazaba Latin Mamana, faith I understood represented Jesus Christ.
tayang pan Prabhu Jesu Christ na tayang pan da lak tingi mamang da lo na kai da me ai khoi je bandi oina khoi je season hai na ko khoi je condemn to dan adum thami ha je masina hai ni masina ha je adu kyam koina thamge ha ba matam da set up to the fact we should afterward rebuild Jesus Christ na sikli phawo khoi je prison oina prisoner oina adum thame ba wherefore the law was our schoolmaster to bring us to Christ that we might be justified by faith and aduna law asina kai do he matam da ai khoi gi da teacher guide adu oirameba kanada Jesus Christ da singbina ba guide adu khoina oirami habini lo na takpadi khoi je sirani lo na khoi di miye bje sisno haina condemn tawbani adubu kaidawe haba matam da hojiti lo na haije na khoi ko lo sina kan biba ngambanate aduna na khoi di kaida Prabhu Jesus Christ ngonda salu habisne pa lo na khoi ka ta kan ba ngambanate aduna khoi na kan ba ngamdabne lo na haije keno nang pa to nang krai da satriba Christ da salu habisne lo na khoi bu guide to bje kaida no Christ da ne aduna man school master haije adubu sidam. But after that faith is come, we are no longer under a schoolmaster. Adubu thaja bato lakraba matungna Prabhu Jesu Christ na tayang panda lakre ekhoi gidam cross sibi kre koina pugata pa dandi khuding mo pubi kre adugi matam jidari kedawe hariba lo sina ko schoolmaster oidre hai hengo kari gidam mo oidabno koina schoolmaster gi ekhoi makha da leitre haidi adudi ekhoi kanai makha da le under the guidance of Jesus Christ and Jesus Christ gi makha da koina hana lo do na khoi bu Jesus Christ da point taramni adu hairaba Christ adu phangaba matung dadi ma gi lamjing makha da ko pa kamai thadokani koina kamai ne hingani haibse shogi lo jinga pa yabra yadabra haibdo madugi achumbu khuding mokto mana loina takpi rani haibse masini sinawsa aduga khoi aroi bdang changche misina was the law nailed to the cross misina shogi wainga tung tara se cross pang tin khe masi chumbra haibse phuni yengche Ephesians 2:15 da amu hai Ephesians 2:15 Ephesians 2:15 Ephesians 2:15 da ipazar ke masi sorry 2:15 da having abolished in his flesh the enmity even the law of commandment contained in the ordinance for to make in himself of twin one new man to so making peace hai sida have keno mana Prabhu Jesu Christ na course siba matam ekhoi gi yenga bo oiramba hango yenga bo oiramba khoi gi aduna masida hari keno ceremonial law have ni khoina sa thau katpa sina singba singdo madu Jesu Christ na course sibam da point tawre kadi gino have ni khoina mamang gi moksi gi law da khoi gi ceremonial law da hai keno khoi gi da mo kan bi mapung mana khoi gi da mo civic ni have neba ado hairibu kana point of the Jesus Christ ne ado Jesus Christ la ga sibi khramina point of grem na madu gilo do khoina na po terka litre khoina khudam na circumcision un ka pa de no pa ma khai un ka pa ni pa ni do un ka pa de khoi bi terka litre khoina masi maram da ju hai thaja bana khoi ishor thajar ga di loi re heba masi ni adu ga khoina sa hatu no ji bali to bi maram nei te maram di puna mo Jesus Christ da khoina cross Jesus Christ na siba matanda pubi kare adu ga Colossians 2:14 da jo mo hai Colossians 2:14 sigi parsing asigi tangkak sida loisalaje koina mathang da mu koina kamaina masigi je justified kamai to gun have maram da mu thangjarake blotting out the handwriting of the ordinances there was against us and aikoi gi malta leiba ceremonial law je aduna hojiti maduna aikoi gi malta leiba which was contrary to us aikoi gi ona taina bada leiba took it out of the way nailing it to the cross having masini asna masidi koina loikre Paul gi matamda koina si harib jikeno Judaism kamujina khoida ceremonial law mosigi law chang akle khoi ankumam phangoi habne adu mata jantan singdadi unkak pa habje awa thabuni sina singbo mem to habje awa thabuni aduna when Jerusalem council da khoina Acts ki chapter 16 ko ada meeting tawre tawu matam da hojiti masi darka laitre aduna khoi dikai dawa makoju ishor thajaba adugi mapana oigini habjini adu national sa khoina shogi law se cross the Jesus Christ na sibda pude maram di example ai bu akoi hoji lai muti la pa yabra pu khra ga di khoi la muti ya la pa yade adun shogi min are mata pan ba yabra yade mi hat pa yabra yade adu imai pan hai ba inda ba yabra yade mitula na ba thabu yabra yade masin thi ba yabra yade hai bu law sing khoi na hoji chu adum khoi na in ba tai ba masi adum khoi na hoji masi tau da ba yadum nang mi halu di jen da sang ba ta adun hai bu sing ge masi adum still binding adu kamaina masi khoina haide bu puna masi de khoi bu kamaina kan bi gina haje khoina mathang da
ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯩꯅꯖꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯁꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯅꯗꯤ ꯉꯥꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯊꯪꯒꯤ ꯇꯣꯄꯤꯛꯇ ꯑꯃꯨꯛ ꯉꯥꯡꯖꯒꯦ ꯌꯨꯇ꯭ꯌꯨꯕ ꯊꯥꯒꯠꯄꯗ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯇꯥꯕꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯁꯤ ꯁꯦꯔꯤꯌꯜ ꯅꯥꯏꯅ ꯌꯦꯡꯕꯤꯌꯨ ꯅꯈꯣꯏꯅ ꯄꯥꯝꯗꯕ ꯅꯈꯣꯏꯅ ꯚꯥꯞ ꯇꯥꯗꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯀ꯭ꯋꯦꯁꯟ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯋꯥꯠꯁꯑꯞ ꯅꯝꯕꯔꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯌꯨꯇ꯭ꯌꯨꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯗꯨꯝ ꯌꯦꯡꯒꯅꯤ ꯇꯥꯕꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯒꯗ ꯂꯩꯕꯤ ꯐꯥꯏꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯄꯥ ꯅꯥꯅ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯅꯩꯅꯗꯨꯅ ꯏꯄꯥ ꯈꯪꯖꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯃꯈꯥ ꯇꯥꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯨꯁꯨ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯇꯥꯈ꯭ꯔꯕ ꯑꯁꯤꯒꯤ ꯁꯔꯃꯣꯟ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯄꯥ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ